Hello. Unprotected insecure policy solution solution ngasi organization Pangal Street Vendors Association Amadi Manipur tongan batabi kya Huktuna lakjaba sumber street vendors singi Houjik mayoknariba samasya sigi permanent solution ama puthokpio makhoi su mioibani makhoi su akhoi miyam lakta ningkha tamna amasung mai pakna mai thongma ka lamna hinbagi tanja ama pinanaba lengak asina masak thokpa thurang ama paikhatpio haina koina haijaduna lakhiba sigumba issue singasi masi yamna phajana digest tawbibaga loinana handakta amuk hanna Lilong Assembly constituency dagi re-elect tawbiraiba hanna minister oibiramlaba kai khumnajaraba honorable MLA Lilong Assembly constituency Alhaj Abdul Nasir na ngasi Manipur Legislative Assembly session da yamna phajana marik chumna puthokduna agumba sabhagi puning chingsankhiba loinana asigumba issue asibu focus tawkhiba issue asigi waroi silama puraknabagi damakta yamna masak thongna start tawkhiba masigi damakta all Manipur Muslim organizations coordinating committee amadi Pangal Street Vendors Association loinana su nomla ga hingliba dumba miyamgi mohut sinjaraga aina honorable MLA sibo ngamkhai leitana thagatpa fongdokhre Foundation AC lakliba April date 1 sida bai pangthoksagani mafamda Manipur Press Club ta adudan timing na pung amada aduna isinau press ki media gi isinau tamak na loina street vendor gi ima event sense Manipur maksu sar yapina na ba na media gi thong na